अहानबदा मरुओइबा पाव बोर्ड ऑफ सेकेंडरी एजुकेशन मणिपुर लौबा चाही असिगी हाई स्कूल लिविंग सर्टिफिकेट एग्जामिनेशन ngasiदगी हौख्रे महिरोई लिसिंग 59 लोमगी मराइबक एग्जामिनेशन असिना लेपकदौरी ngasi sathakhiba assembly mifamda demand for supplementary grants listing ani taramapan kungi tongan ba demand kunthani thoigi apunba senpham lupa crore listing kunma thoi khara henbagi senpham house na yetnaba yaudana pass tawkhre amadi ing kumja listing ani mapan gi February Taratareta Laikhidraba Dr. T.H. Kishan Y. Token Amasung A. Razen Gitara Mathoirak Suba Ningsing Thoram Uripoki Sera Kot Manakta Laiba Mapari Ningsing Kolda Pangtokre Kurumzari Times of Manipur gi nungthil gi pawmit yang tabiri ba singbu bidyapati myang lambam na taram na uksabaga loinana hauzik mapung oiba pawsing miyam da sandok na pizari Board of Secondary Education Manipur na lauba chahi asigi high school living certificate examination ngasidagi haukhre masiga loinana mahiroi listing 58 lomgi maraibak exam asina lepkadauri ngasi ahoba numitta English subject thokli hairiba examination asida nupa mahiroi listing 18 ga nifu amadi nupi mahiroi listing 18 ga chatruk kunga mari punna mahiroi listing 59 ga chatruk humpu marina saruk yaduna center chamaga nifu da exam pangthokli Center khudingmakta board center ngakta oibaga loinana board ki akhanaba flying squad humdrana yengsinbagi thabak sathakrai ngasi ayuk angan bedagi hauna yamlaba mahiroi kayana tongan ba exam center singda thunglakhibaga loinana exam haujingai mamangda magi school singi principal oja sing laktuna makhoi gi mahiroi singda yaipa paujel pikhibaga loinana mahiroi singnasu makhoi gi oja singdagi yaipa mangol niba uki Class 10 gi exam asi lakliba March manga fauba chathagani Board of Secondary Education Manipur na lauba high school living certificate examination lising ani kun ngasi ahoba numida ZEO John 4 Bisnupur na konba school taramari amadi atopa district ki school singda Bisnupur district asida exam thanari ngasi TOMTV na akhanana Nambol Higher Secondary School Nambol da chatuna yengsilubada ingna sikna exam tharamba thengnakhi Bisnupur district ki oina punna exam thariba mahiroi masing asi lising ahunga Chatret kunmathoini nakal amaromda kwakta center ki oina ngasi ahoba numita nupa marfu mari nupi marfu punna mahiroi chamagu humpu mari na exam tharakhi Nambol Higher Secondary School Center asi OCL Badal Kumar na phongdorakpada exam asida duty toriba invigilator sing atai staff sing security personnel sing ZEO John 4 Bisnupur gi maikaidagi supervising officer DI TH Raghumani Singhana luchingba official singna matam chana laktuna cooperation pibiduna ingna chikna exam pangthokli masigidamak nungaiba phawi masida mahiroi singnasu pukning laitana question paraga ibiu haiki ngasidagi haukiba Manipur board ki makhada pangthoki ba SSLC examination more dasu mahiroi chamri ga kunipana mai pakna saruk yaduna pangthokpa haukhre more government higher secondary school amadi St George high school da pangthoki ba exam asida CCTV camera sizinaduna akhanaba security na pamdaba thokdoksing thoktana na bangak sen bagi thabak chathari amadi more da leiba cookie student organization nasu mahiroi singda akaiba Pidaba haiduna school singi akoibada laiki ngasi sathakhiba assembly mifamda demand for supplementary grants lisingani taramapan kungi tongan ba demand kunthani thoigi apunba senpham crore listing kunma thoi khara henbagi senpham house na yetnaba yaudana pass tawkhre Taramathoi suba Manipur Legislative Assembly gi tara suba session gi nini chanban numite speaker Y Khemsana supplementary demands for grants listing ni taramapan kun gi demand sing pass tawnaba house da puthokhi opposition gi maikaidigi demand sing asigi matang da wafam sing thamlak tabana apunba demands kunthani thoigi apunba senpham crore listing kunma thoi khare henbagi senpham asi pass tawkhibani amaromda house ki leaders oiriba chief minister N Birena comptroller and auditor general of India ge listing ni tarani pan March tha phawgi report house da table tawkhi
Amaromda Economics and Statistics ki in charge su puriba Deputy CM Y Joy Kumarna Economics Survey Manipur lisingani taramapan kun House the table toki. State asida samugi project lairagadi aikhoi su uningi budget tadi mamangi amadi hauziki budget tasu achauba mami tari finance ki in charge su puriba house leader na lisingani kun mathoigi puthokliba chena tara humdoi panba budget asina khwaidagi tenba amadi samamnaba budget amani haina opposition ki member MLA ke Megasandana house ta thamkrai Taramathoi suba Manipur Legislative Assembly gi tara suba session gi ngasi nini suba numitta Speaker Y Kham Channa lisingani kun mathogi budget estimates khananaba house da puthokhi budget adu khanabada opposition gi member ahum K Megasandra KH Joy Kishan amadi O Suresh Kumar Sarukyakhi opposition member K Megasandrana tourism social welfare works youth affairs and sports commerce and industries forest Arts and Culture amadi Police Department da tongan wafam sing thamki. Hairiba department sing asida budget pikna hapa asina karamna development tawgadoribano finance ki in charge su oiriba house ki leader na handak puthokliba budget asina state asigi oina khwaidigi tenba amadi budget amani. Page tarahum doi khak panba budget speech asina kari tawgadoribano haiba wafam sing thamki. Maghataba pau pizadringi da break matang longminasi. Marks time classes. Chahi khudingi leptana topper puthokliba CBSE gi amatangairaba coaching center. Well experienced teaching faculty. Akhanaba subject opt tawbagi khudong chaba piri. Batch amada 15 students agi analogjade. Admission form thazare form pishin bagi aroiba matam February kun. Akupa marol gidamak lengsun biraksi Marks time classes. Wangkai mahubom lampak. Phone number 9436288300 natraga 7005268735. Breaking matungda taram oksari amadi makhataba pausingda mapari ningsing kollup manilna sinduna taramathoi suba Dr. TH Kisan White Token amasung erajen leikhidabagi common thoram uripoki serap court manakta leiba mapari ningsing kol da pangthokre Thauramasta Manipur Human Rights Commission ki Chairperson Khaide Mani Soram Tikendra je Chairman Manil amasung All Manipur Working Journalists Union Amzu gi President Bijoy Kaksing Tabamna Dice member sing oina sarukyakhi Bam Kapurna lura ba tangkak kayada lamdam asta lairiba CSO singna lauriba thaudang aikhoina kaufam thokte Matam leiba khibikta CSO pumnamak punsinduna hena phaba iramdam ama oihan duna amadi manilna makhatana laikhidraba sing asigi thawaina penenaba thabak thauram kaya tawminasi haina miyamda appeal tawki Ningsing bayai madudi Dr. TH Kisan White Token amasung erazen haukiba chahi lisingani mapangi February 13 ta Ukhrul district ki Kasom Kolenda masagi mathau tawringaida thohaningdaba thaudok amada NSNIM gi khutta laikhidabani Lai imprisonment people si matung tamoy na mo case tharaga hona jai adubu handakta 2019 ge November ki tarik kunda makhoi na thagiba application adu court na reject tawkre madamdi Hobson Ningsen punchi supagi dandi phange hena lawrasi aina akhoina ngasigi Tarama thoirak suba date anniversary pangthok sebagi maramdi akhoi teng thaba yaugana thongda phaba makhoi ahumna takhiba ikheng adu akhoi apunma Manipur amagi damakta punna leminaduna akhoi apunma Manipur ama sagat pada makhoi ikheng singna maigei sembo operation wana dugi wakalonda semjaba sinjaba dugamba den anniversary program ne na yan na thamjage Thasigi kunithoi phauba sathagadaba oja singi short term course in statistical package for the social sciences SPSS ngasi hodokre ngasi Manipur University ki UGC Human Resource Development Center da pangthokhiba thoram aduda mathematical and physical science ki din professor K Jogindra Singha Punjab University ki professor Suresh Kumar Sharma UGC Human Resource Center ki director professor I Tomba Singha amadi atai masak naiba miyoi kiana thoram aduda sarukyakhi Wangang khiba singna oja sing amuk asiguma short term course tawbigi tangai fadaba lei
हाइरिबा कोर्स असिना मही तंबिरिबा ओजासिंगदा कानबा कया पीरगनी हाइखी कॉलेज की ओजासिंगना मतम कयादगी तांदुना लाकपा डिमांड अमा ओइना 7th UGC पे एंड रेगुलेशंस लिसिंगनी तरानी पंचना हलु हाइना लाखिबा अदुगी मखा तारकपदा मणिपुर गवर्नमेंटना हौखिबा फेब्रुवारी 13 फमखिबा कैबिनेट मीफमना अयाबा पीखिबा अदुगिदमक फेगोक्तागी ओजासिंगना मणिपुर की चीफ मिनिस्टर एन बिरेन अमदी एजुकेशन मिनिस्टर डॉक्टर TH राधेश्यामगा ngarang tongan tongana unaduna harauba amadi thagatpa phongdokhrei फेगोक्ताना मखाताना अतई अतोपा कैबिनेट मिनिस्टर सिंह चीफ सेक्रेटरी प्रिंसिपल सेक्रेटरी फाइनेंस हायर एजुकेशन की कमिश्नर यूनिवर्सिटी अमदी हायर एजुकेशन की डायरेक्टर बुसु थागतपा फोंदोरकली मपाल लमदा लायेंगबदा इगी अवाबा लेररोई हेल्पिंग हैंड फॉर पीपल मणिपुरना मथौ तारकपा ई पीबा ngamlagani हाइरी हिरमसगी मतंगदा मेजर खुलदा लेबा मणिपुर प्रेस क्लबता पाउमी सिंगा उनबा अमदा हेल्पिंग हैंड्स फॉर पीपल मणिपुर की सेक्रेटरी प्रेमजित मोइरांग थेमना फोंदोरकपदा स्टेट असगी लेरिबा हॉस्पिटल अहुम हाइबदी रिम्स जेनिम्स अमदी सिजा हॉस्पिटल दा मथौ तारकपा ब्लड सिंग पीबगी उड़ीसाना बेस्ट तौबा उड़ीसा ब्लड डोनर्स कोर ग्रुपना नेशनल अवार्ड पिरकले ब्लड डोनर्स सिंगी नेटवर्क अमा सेमखिबगा लोइनना स्टेट की मपाल लमदा चटखिबा सिंगी ब्लड पीबा ngamlagani हेल्पिंग हैंडना मियामगी मतेंग पांगदुना लाकली अमदी मखाताना मतेंग पांगननबा पांदमसु थमली हाइखी अमुका सुब्रेक अमतंगा लोमिनसे Nauka Hearing Aid Center Kumja lising ama chawpan marifom doi ki hona chai kunthramanga hena Notice India ahan hearing aid clinic mo ina lereklaba Nauka gi Imphal Center ma hangjare TV ma di phone gi konjel loinana nil khongum fum na tabangam da gi awaba mayok na di bana al koding mag wabi rogano Nauka Hearing Aid Clinic nga si maklenshin directuna completely invisible water resistant ama di rechargeable loida ba digital hearing aid hapiu tabangam gi pangalwana ba dong gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6009541159 Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yumthang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yaraba air ambulance ki service asina chingbani Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak sep tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu ब्रेक की मतुंग ताराम नोक्सरे मदी मखा थाबा पाउसिंग पिजरी हौजिक हौजिक चथरिबा असेंबली सेशन असिगा मरी लेनना थोकहनिंगदबा थौदोकसिंग थोक्तननबा इम्फाल वेस्ट कमांडोना लौखलकपा सेक्सिंग थोरंगी सरुक अमा ओइना ngasi ayuk lamphel police station gi manung chanba chingmairongda leiriba manipur state legislative assembly gi akoiba mafam singda paksana yum sangduna thibu humbigi thabak chathakhrei Impal West के additional SP operation Amarjat Lamabamgi mityang makhada Impal West commando gi team amana ayuk pung 3:15 adwai fauba yum marfuromda changduna leiramba miyoi sing masak khangdokpagi thabak chathakhi adumakpu thoidokpa mipa mipundi yaukhide hairi Nakal Amaromda Impal West Commando Bazar Unit na sungasi numit yung mamatungda City Police Station gi manung chanba Kasturi Thong Nagamapal Parking Boragali amadi Dharmasala gi akoy mapam singda paksana combing operation sa Takray numit yung matung pung ama adwai dagi pung ama makai fauba chathakhiba thibo humbagi thabak aduda chaurakna miyoi marfu manga rom masa masagi saktak che puthok handuna masak khangdopagi thabak chathakhi Maduda masagi saktak che yaudaba miyoi taramathoi makhatana verification sathanabagi laukhatuna City Police Station da sinakre Khunayasta thokliba thaudok wathok kayagi mami artist singna yekliba lai singda mayek singna tai haina Arts and Culture gi Commissioner M Joyna phongdokre Wafam masing asidagi hauduna tha asigi kun fauba Palace Compound da leiba State Art Gallery da Art Society Manipur amadi Manipur Cultural Integration Conference na sinduna pangthok kadaba
Taruklak Suba Maharaj Kumar Priyoberta Singha Memorial Arts Exhibition Lisingani Kun Haudokpagi Thoram da Phongdokhibani. Pangthokhiba thoram aduda chahi asigi Maharaj Kumar Priyoberta Singha Memorial Art Award amadi Honorable Mention Award su khutsinaki. Arts Exhibition Haudokpagi thoram adugi athoiba mitunglengi wangang laduna Arts and Culture gi Commissioner M Joina Pangthokliba exhibition asida nupi exhibitor taret yauna exhibitor nifuna saruk yari. Nupi exhibitor masing Yangkhalakpa asi chakthok chaningai ni lamdam asida thokliba wathok kayagi mami layekpa singna yekthokuna miyambu wakhal tahanbada mateng pangli haiki. Haraurau Tangkam Gram Panchayat ki Pradhan Laisangthem Kulachandra gi meeting makada Lion Club of Imphal Valley amade N Manglem Charitable Eye Clinic na sinduna Haraurau da leiba Pradhan gi yumda ngasi diabetes khangdokpa amadi vision screening camp ama pangthokre. Pangthokhiba camp aduda maikai adomgi miyoi humphuromna lemna layengki. Lairabana maram oiraga layeng bangamdana leiba kaya ngasi pangthokhiba camp asina masada leiba nungaitaba sing Yeng Thokpagi Kudong Chabasu Piki. Assamda Citizenship Amendment Act Chatnaba Yaroi Haiduna Act Asigi Mayokta Akhanaba Kongjang Sangsinbada Mangzil Thariba Maming Leraba Assam gi Sesakpa Juben Gak Ngarang Guwahati da Pangthokpa Thoram Amada Assam gi Chief Minister Sarvananda Sonowal ga Punminanaba Thegnakre Thauramadu the Chief Minister Sarvananda Sonowal na Zubenbu Harau Nusina Konsinbagi Saktam Miyam na Ubafangki Hairi. Panbayay madudi CAA gi Mayokta Sangsinkiba Kongjang Kayada Zuben na Assam gi Chief Minister Sarvananda Sonowal gi Mayokta Kholaw Kya Laukiba Laikre. COVID-19 haina khangnaraba laichat asina hauzik phawbada India yauna laibak kunda sandorakre hauzik phawbada laina asina Hubei province da miyoi chama sihan khibaga loinana China khaktada sihan khiba migi masing ningthokaba numit phawbada lising amaga chatrat humdra ye hunkre Masigi mathakta hauzik phawbada laina asigi confirm oiraba migi masing lising humdraga chamri yaukre Hubei province ki health commission gi report amagi matung ina anauba coronavirus ki case lising amaga chamapan kuntra humdoi gi anauba case amasu thengnare hairi ngasayuk phongki pa pause singi maroi pa pausing amutang punna khangminase Lamjingba Times kumja lisingani kungani thot pawgi manungda Manipurgi jumthong khudingmakta thaknana ba ising phanglagani Chief Minister Coronavirus na sihan khiba migi masing lising amaga chatruk ka humpuga mapan sukre India na hidak langthaki mateng prigadawi Kopi gi mahutta coffee pambi thaduna senthok lehensi BJP government na senjau paiba nungaina ba thawung satharakli Sotin Kumar Shanghai Express Lairaba Kokhandri Makai Irang Laikigani Chief Minister Kejriwal ahum suba term gi Delhi gi Chief Minister oina wasak lokre MPP gi wathok financial crisis ni miyam gi yaon lanmi gi rising day pangthokre Pokna Fam Hauzikti Basan Politics Thadok laga ikoi puna saukhat thawrangi thabak singda mai onsilasi Biren District Hospital Sing Mahiroi Chamak Yankai Pawba Tambiba Yaba Medical College Ohingadawi. Coronavirus na siba masing lising amaga chatruko humfubanga yaure ITBP da thamlakpa mi chamri ga tarukmak final test ta negative oire. Popi thariba singi mafam sing asida coffee oina thana naba mi yeng thamduna thabak paikhatpa matam oire Radha Kishore. Huyen Lanpao Sahi Mari gi nupi macha amabu ikai khumnaba manghalaga hatlubagi death sentence piraba debit ki maraiba. Thauri yalaga hatpa natraga hatabagi wafam High Court na laikhai taragani. Chief Minister na Community Health Center Lilongi Staff Quarter Sangakre Miyam gi punsi mahing phagat halabadi ing tappa purakpa ngamgani Chief Minister. Kanglei yaon kanaluf ki Miyam gi yawol lanmi gi rising day pangthokre. Coronavirus na sikiba masing lising amaga chatruka humpuga taruk yaukre. Manipuri Film Award lising ay kungi nominee sing lauthokre. Naharolgi Thodang Lairaba Miyamgi Punsi Mahing Fagatlabata State Asida Santi Amasong Development Purakani Miyamgi Yaifanabagitamak Thabak Tauba Habisi Sarkar Asigi Pandamni Chief Minister Japan Manipur Agreement Lisingani Kun Pangthokre Sana Laibak Manipur da Lairaba Kohandriba Makai Laibak Irang Thokigani Chief Minister
Arvind Kejriwal Delhi Chief Minister oina wasak laukre. Anava fahle haina namthak tauraga sel tanbasing laingak na mieng sangre. Mahut sinba yaba ama hana pidrabadi laibak asida popi pambi thaba thingba oithokloi Aits Bir Kumar. Isel Express Chief Minister na Community Health Center Lilong Staff Quarters Sangakre Rajniti Tauribasi Miyam gi seva gi tamakani Government na Manipur gi miyam gi damak matam chupada kathokani Chief Minister Gender based harassment at workplace Nupi Singna luhongringai da yumban bagi mari thamrubana Khunai da crime hengat hanaba choba maramni binota TN Memorial Academy gi Zaneshwar da WhatsApp group na tengmangkre India gi mioi kungamathoi Real Hero Award lisingani kun pibada Manipur gi cultural activities priyojit yaure Iraibak UPF na sinba 16 suba mega marathon pangthokre section haudrabadi lamdamasi marai saithakigani uttam Laitalaira Singh Pibam Phagat Handuna Miyam ga thong manana pukhatriba makhai pamdaba thogdok wathok sing thokigani Isagi culture yokhatpa mathok tai Loisilak pada maroy pa pau amukhan na pizari. Board of Secondary Education Manipur na lawba chahi asigi high school leaving certificate examination ngasidagi hokray. Mahiroy lising kuntramapan lomgi maraybak examination asina lep kadawri. Ngasi sathaki ba assembly mifamda demand for supplementary grants listing ni taramapan kungi tongan ba demand kuntraga nithoi ki apun ba senpham lupa crore listing kun mathoi khara hand ba senpham house na yetna ba yaudana pass tawkre Amadi ing kumza listing ni mapan ye February 13 laikhidraba Dr. TH Kisan White Token amasung Erazen gi taramathoi rak suba ningsing thoram uripoki serap court manakta leiba mapari ningsing kol na pangthokre Hauzikiti Times of Manipur na pizaba nungthil gi pau matang sta loisinjare ahen ba pau ga loinana nimidang e pung mapal da muk phangbigani